ꯀꯩꯅꯣ ꯂꯥꯛꯑꯦ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤꯗꯁꯨ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕꯗ ꯕꯦꯁ ꯑꯣꯏꯔꯒꯁꯨ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯁꯨꯝ ꯈꯔ ꯃꯃꯤꯡ ꯇꯥꯏ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯒ ꯂꯥꯛꯑꯁꯤ ꯎꯁꯤꯟ ꯍꯥꯏꯕ ꯀꯩꯅꯣꯁꯤꯒ ꯂꯥꯛꯑꯁꯤ ꯑꯣꯖꯥꯒꯤ ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯋꯥꯔꯤ 10 ꯋꯥꯔꯤ ꯃꯆꯥ 10 ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯖꯥꯅ ꯈꯖꯤꯛꯇꯪ ꯃꯃꯤꯡ ꯄꯟꯕꯤꯔꯒ ꯁꯤ ꯈꯖꯤꯛꯇꯪ ꯅꯩꯅꯕꯤꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯈꯖꯤꯛꯇꯪ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯑꯩꯒꯤ ꯋꯥꯔꯤ 10 ꯁꯤꯗꯤ ꯑꯩ ꯑꯁꯤ ꯌꯦꯡꯗꯗꯤ ꯊꯤꯊꯧꯕꯁꯨ ꯌꯥꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯕꯒꯤ ꯅꯥꯄꯟ ꯍꯥꯏꯅ ꯑꯩꯅ ꯑꯍꯥꯟꯕꯗ ꯊꯝꯃꯤ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯃꯔꯛꯇ ꯑꯩ ꯂꯦꯞꯄꯨꯔꯦ ꯑꯩꯒꯤ 1995 ꯇ ꯅꯠꯇꯦ 2005 ꯇ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ 2005 ꯇ 95 ꯍꯥꯏꯒꯤ ꯃꯔꯛꯁꯦ ꯃꯍꯥꯗꯦꯕꯤ ꯋꯥꯔꯤꯁꯦ 2005 ꯇ ꯐꯣꯡꯕꯅꯤ 2005 ꯇꯒꯤ ꯑꯩ ꯋꯥꯔꯤ ꯈꯔꯕꯨꯗꯤ ꯏꯔꯒ ꯋꯥꯔꯤ ꯏꯕꯁꯦ ꯈꯔꯅꯤ ꯃꯇꯝ ꯈꯔ ꯂꯦꯞꯄꯨꯔꯦ ꯍꯥꯏꯇꯥꯔꯦ ꯂꯦꯞꯄꯒ ꯃꯔꯛꯁꯤꯗꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯕꯪꯂꯥꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯍꯟꯗꯣꯛꯄ ꯑꯗꯩ ꯃꯅꯤꯄꯨꯔꯤꯒꯤ ꯋꯥꯔꯦꯡ ꯕꯪꯂꯥꯗ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯂꯤꯇꯔꯦꯆꯔ ꯃꯊꯛꯇ ꯏꯅ ꯑꯥꯔꯇꯤꯀꯜ ꯃꯌꯥꯝ ꯐꯣꯡꯕ ꯑꯗꯨ ꯃꯔꯝꯁꯨ ꯂꯩ ꯄꯕ꯭ꯂꯤꯁꯔ ꯃꯌꯥꯝꯁꯤꯅ ꯑꯩꯔꯣꯟꯗ ꯑꯁꯤ ꯃꯊꯛꯇ ꯏꯕꯨ ꯃꯦꯒꯥꯖꯤꯟ ꯃꯌꯥꯝꯅ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯏꯔꯒꯗꯤ ꯃꯣꯏꯅ ꯁꯨꯝ ꯐꯣꯡꯕꯅꯦ ꯑꯩꯉꯣꯟꯗꯁꯨ ꯄꯩꯁꯥ ꯆꯪꯗꯕ ꯑꯗꯨꯔꯣꯝꯗ ꯑꯩ ꯈꯔ ꯑꯁꯤꯒꯤ ꯔꯤꯐꯔꯦꯟꯁ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯐꯣꯛꯀꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛꯁꯨ ꯀꯌꯥ ꯑꯃ ꯄꯥꯔꯦ ꯑꯁꯨꯃꯥꯏꯅ ꯄꯥꯅ ꯑꯩꯈꯔ ꯋꯥꯔꯤ ꯃꯆꯥꯒꯤ ꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯒꯤ ꯇꯥꯏꯕꯪꯁꯤꯗꯒꯤ ꯈꯔ ꯊꯥꯞꯇꯣꯛꯅ ꯂꯩꯔꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯌꯥꯝ ꯁꯥꯎꯔꯤ ꯅꯪꯅ ꯃꯔꯨ ꯑꯣꯏꯅ 이게다가 뽀치 타도야가 능 방라다 동문을 레이데시 워리 미사지 에티 이너베 마담 인스펙터리 워리 마 파가데ꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯟꯗꯛꯀꯤ ꯋꯥꯔꯤꯁꯤꯁꯨ ꯃꯥꯎꯟꯗ ꯗꯤꯁꯀꯤ ꯇꯧꯕꯅꯤ ꯅꯗꯦ ꯑꯩꯒꯤ ꯃꯔꯨꯞ ꯄꯕ꯭ꯂꯤꯁꯔꯁꯤꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯃꯒ ꯐꯣꯡꯅꯕ ꯄꯤꯕ ꯑꯩ ꯑꯕꯥꯇꯤ ꯅꯪ ꯕꯪꯂꯥ ꯄꯤꯔꯔꯣꯏ ꯑꯩ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯐꯣꯡꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩ ꯕꯪꯂꯥ ꯑꯥꯔꯇꯤꯀꯜ ꯃꯌꯥꯝ ꯏꯕ ꯑꯁꯤꯒ ꯍꯤꯁꯇ꯭ꯔꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯃ ꯄꯥꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩꯒꯤ ꯋꯥꯔꯤ ꯏꯕꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯩꯒꯤ ꯁꯦꯟꯁꯤꯇꯤꯚꯤꯇꯤꯁꯦ ꯃꯥꯡꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯇꯤꯛ ꯑꯃ ꯑꯣꯏꯕꯁꯦ ꯃꯁꯥꯅ ꯋꯥꯔꯤ ꯏꯕ ꯅꯝꯃꯛꯇꯦꯕ ꯃꯥꯅ ꯏꯔꯒ ꯃꯥꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯄ꯭ꯔꯣꯕꯣꯟꯗꯣ ꯋꯥꯔꯦꯡꯁꯤ ꯁꯨꯝ 이끌어가ꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯈꯔꯗꯤ ꯁꯨꯝ ꯄꯪꯁꯜꯂꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯑꯁꯤ ꯑꯁꯣꯝꯗ 이ꯕꯁꯦ ꯈꯔ ꯂꯦꯞꯄꯤꯅꯦ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯁꯦ ꯈꯔ ꯑꯃꯨꯛ ꯍꯟꯖꯟꯒꯦ ꯍꯥꯏꯅ ꯑꯗꯨꯗ ꯈꯜꯂꯛꯄꯗꯤ ꯃꯥꯅ ꯐꯔꯦ ꯑꯩ ꯃꯥꯅ ꯐꯣꯡꯒꯅꯤ ꯂꯥꯏꯔꯤꯛꯁꯦ ꯍꯥꯏꯅ ꯑꯩꯒꯤ ꯂꯩꯔꯝꯕ ꯋꯥꯔꯤ ꯃꯆꯥ 4-5ꯗꯨ ꯃꯥꯅ ꯄꯨꯈ꯭ꯔꯦ ꯗꯤꯗꯤꯕꯤ ꯇꯧꯕ ꯍꯧꯔꯦ ꯑꯗꯩꯗꯤ ꯁꯤꯂꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯄꯨꯗ ꯖꯨꯒꯦꯁꯣꯔ ꯑꯣꯄꯨꯗ ꯍꯥꯏꯕꯗꯤ ꯌꯥꯝ ꯐꯖꯕ ꯀꯣꯚꯔ ꯑꯃꯁꯨ ꯃꯥ ꯄꯤꯔꯛꯑꯦ ꯑꯗꯩꯗꯤ ꯑꯩꯅ ꯁꯥꯍꯤꯇ꯭ꯌ ꯄꯣꯔꯤꯁꯣꯗꯀꯤꯁꯨ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯩꯕ ꯑꯗꯩꯗꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤꯁꯨ ꯃꯦꯝꯕꯔ ꯑꯣꯏꯕ ꯑꯃꯁꯨ ꯆꯦꯟꯕꯗ ꯑꯩ ꯋꯥꯔꯤꯁꯤꯗꯤ ꯏꯅ ꯄꯤꯕ ꯅꯝꯗ꯭ꯔꯦꯕ ꯑꯩ ꯃꯥ ꯁꯥꯎꯔꯦ ꯕꯨꯛ ꯐꯦꯌꯔ ꯍꯟꯗꯛꯀꯤ ꯕꯨꯛ ꯐꯦꯌꯔꯒꯤ ꯃꯃꯥꯡꯒꯤ ꯕꯨꯛ ꯐꯦꯌꯔꯗ ꯐꯣꯡꯕ ꯋꯥ ꯂꯩꯔꯝꯃꯅꯤ ꯑꯗꯩꯗꯤ ꯀꯣꯚꯤꯗꯁꯨ ꯇꯥꯁꯟꯒꯦ ꯇꯧꯕꯒꯤꯗꯤ ꯑꯗꯩ ꯀꯣꯚꯤꯗꯀ ꯇꯥꯅ ꯑꯗꯩ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯋꯥꯔꯗꯨꯒꯗꯤ ꯑꯩ ꯌꯨꯝꯗ ꯐꯝꯃꯒ ꯑꯩꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯣꯄꯥꯁꯥ ꯆꯦꯀꯣꯞ ꯑꯗꯩꯗꯤ ꯃꯌꯥꯝ ꯂꯩꯔꯝꯕ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯄꯥꯔꯦ ꯑꯩ ꯂꯥꯏꯔꯤꯛꯇꯤ ꯂꯩꯅꯕ ꯄꯥꯕ ꯁꯪꯗꯕ ꯑꯗꯩ ꯀꯣꯚꯤꯗ ꯃꯅꯨꯡꯁꯤꯒꯅꯤ ꯑꯩꯅ ꯋꯥꯔꯤ ꯁꯤꯒꯤ 6-7 ꯈꯛ 이ꯈꯤꯕꯁꯦ 이ꯔꯒ ꯑꯗꯤꯀꯣꯅ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯐꯣꯡꯉꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛꯁꯤꯒ ꯂꯩꯔꯤꯁꯦ ꯃꯁꯤꯡ ꯌꯥꯝꯕꯒꯤ 9 ꯂꯩꯔꯦ ꯑꯗꯩ ꯑꯁꯤ ꯋꯥꯔꯤꯁꯤꯅ ꯏꯕ ꯍꯧꯈꯤꯕꯁꯦ 95 ꯇ ꯍꯧꯕꯅꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯍꯤꯇ꯭ꯌ ꯄꯣꯔꯤꯁꯣꯗꯀꯤ ꯃꯤꯐꯝ ꯆꯠꯄ ꯃꯇꯝꯗ ꯊꯦꯡꯅꯕ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ 이끌어가 ꯑꯁꯤ ꯋꯥꯔꯤꯁꯤ ꯍꯧꯒꯠꯂꯒ ꯃꯈꯥ ꯇꯥꯅꯝꯁꯦ ꯀꯣꯃ꯭ꯌꯨꯅꯦꯜ ꯑꯣꯏꯈꯤꯒꯗ꯭ꯔꯥꯅ ꯋꯥꯔꯤꯁꯤ ꯑꯩ 이끌어가 ꯆꯞꯇꯔ ꯑꯍꯥꯟꯕꯁꯤ ꯏꯔꯒ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯩꯗꯤ ꯀꯣꯟꯅ ꯍꯟꯗꯛ ꯑꯗꯨ ꯀꯃ꯭ꯌꯨꯅꯦꯜꯁꯨ ꯑꯣꯏꯗꯕ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯃꯦꯁꯦꯖꯁꯨ ꯇꯧ ꯇꯥꯕ ꯑꯁꯤ ꯃꯌꯥꯝ ꯑꯦꯛꯁꯦꯞꯇꯦꯠ ꯑꯣꯏꯖꯕ ꯀꯃꯥꯏꯅ ꯇꯧꯖꯦ ꯍꯥꯏꯅ
handak isan mani adu di matamda hap ihibani aduna mamang irena hokul pagi tarik tu sim thamme I date su hapani wari macha ibis ade di kogi di hajaba amasung thajadaba haina adi wari su hana iye phong hibani ade virus haina hujik kogi thengna problem ke ani computer da Facebook tongna ba email matamdu di Facebook ko labani hana email tongna rami Facebook ka kariya tongna ba WhatsApp tongna ba si to basiga family da misunderstanding oidaba kaya si labrone ina virus ena ei wari si iba madedi akogi hujikti manipuri singje goya da pinda pi bai chapa se khara wana ne matamada jam chatnami mapamu pusing I magi pinda pi bana goya da chatlaga goya gi panda singina jamna kogi koi pesa la tu to gi jam to bo ko la halega mo wari si mayam tammi adu gi mayam wari si to laga na de oi ba thu ni je koi matom ta mai gi pension gi lupa mayam puraga chaki bade masum tres phangi de ba jaw ba thu mayam thu gi lupa si lo ga panda na har chu mo ja asi matak to ka ina pinda dana ina wari si kong gi ba si jawri si de pinda dan me de ade matung tarak pada wari si ai sirili di haiba nam je quarantine na manipur jo ko ye covid hor ko matung da quarantine anova wahi ni lai je duna wahi jim tamme quarantine na koi covid horaga mayam mapan de chaluraga thok jadana toba toramba gi asigi experience te lo wari da toraga ina iba adi ko social distance aina si wari si ikalaga illusion manamdi si kanna manipur da chang manipur da de bangla manipuri loi ye da jawro bani social distance hari wari si ni from dei wari ma ji ikala bani si illusion gani aduna I quarantine na wari si asi chu ei de adi ji akoi hana chana ramba manipur da mi siraga jum manung da sidi mawanda mi hunega maiba tore putopa mamang su hori da sene wari ma pongi do handakna ade akoi ma panda siruraga urega jum da pusanda ba sumang da pusan ba da hi so di concept le ye to pa to du aduna mi asiba thamna je mana de mai jum mom no pusan thamning ba de pusan ba society na du jaro ena to pa du lam koi asiba ti ba ji mi me gi da kudu koye kudu ohum khaidana jar jar hate 3.5 hane bangla da wa malai si ba thamni aduna lam kudu makha ohum khaidang hangdabagi mana apa malam do ma si ba thamning ba kungdabagi mathakta di wari ni tripura da huji isuma mayam su pau da kang da lising tara mu ichar je moina recruit to guru je moigi education act matung inna जे 50% लेगेदबा प्लस बीएड ट्रेनिंग लेगेरगा टीचर से लोग दमेना अदुगी ट्रेनिंग लेतबदे लोकसल लुरगा मयामसी अमकम मोय चाकरी चक्की बगी अवाबा अदु मतमदा चाकरी चक्की चत्रो आयना लेरप पोजीशन जिगा करी माना इंगबा जाय अदुगी वखंदा कोगी जिगी आई वारी दुगी मम्मी दुगु करीनो kano hingabagi pambai hingabagi pambai Nami pamai adi akoina mangla ne ba wari sina akoina siga masingi likpa akoina leiraga asiga lu akoi mitegi ming se thoningakta ba bangla ga mayam chat pasi tholakpa angang hindina mana marong kitang tholaga school chalpa matam siga miti ron ta nga ga di atega communicate tonan da ba aduna ase chali balon bangla lon sina maru ena mama lon dumaina tamninga pa asigi mayam problem mayam jilona si mangla na na igi du wari sumaina iba wari ni adu mainta no akoi sigi thangna pa problem mayam akoi ade amana usinari basi jamna ai mangda thoko yeni akoi concept ama matamada naraga su usin tawraga akoi tulsi pamida khangde amada sinaraga akoi boksu toromedo tulsi pamida
ꯑꯅꯥꯕꯗꯨ ꯁꯤꯟꯅꯔꯒ ꯑꯅꯥꯕꯗꯨ ꯄꯧꯔꯦ ꯇꯨꯜꯁꯤ ꯄꯥꯝꯕꯤꯗ ꯀꯪꯉꯦ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯑꯗꯩꯗꯤ ꯍꯥꯟꯅꯒꯤ ꯑꯍꯟꯁꯤꯡꯗꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯁꯥꯝꯁꯣꯟ ꯃꯥꯅꯁꯨ ꯋꯥꯔꯤ ꯇꯧꯔꯤ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯄꯥꯕꯨꯡ ꯈꯦꯜꯆꯟꯗ꯭ꯔꯅ ꯑꯅꯥ ꯍꯪꯆꯠꯄꯗ ꯑꯍꯟꯁꯤꯡꯅ ꯅꯥ ꯂꯩꯔꯒ ꯑꯅꯥ ꯍꯪꯆꯠꯄꯁꯤ ꯃꯥꯕꯨ ꯆꯪꯍꯟꯗꯦ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯤ ꯑꯍꯟꯗꯨꯅ ꯃꯥꯏ ꯑꯅꯥꯕꯗꯨ ꯅꯍꯥ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯥꯔ ꯇꯧꯔꯛꯄ ꯑꯗꯩ ꯃꯥꯅ ꯐꯈꯤꯕ ꯅꯍꯥꯗꯨꯅ ꯁꯤꯕ ꯑꯗꯨꯝꯕ ꯍꯥꯟꯅꯗꯒꯤ ꯁꯤꯒꯤ ꯆꯠꯅꯔꯝꯕꯁꯦ ꯑꯗꯩ ꯑꯁꯨꯝꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯗ ꯎꯁꯤꯟ ꯇꯧꯕ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯋꯥꯔꯤꯁꯤ ꯁꯝꯖꯜꯂꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯁꯣꯁꯥꯏꯇꯤꯁꯤꯅ ꯃꯄꯥ ꯃꯃꯥ ꯑꯣꯜ ꯑꯦꯖ ꯑꯣꯏꯔꯕ ꯃꯄꯥ ꯃꯃꯥꯒꯤ ꯃꯥꯏ ꯗꯥꯏꯠꯇꯣ ꯂꯧꯅꯤꯡꯉꯛꯇꯕ ꯃꯣꯏꯕꯨ ꯀꯤꯌꯥꯔ ꯇꯧꯅꯤꯡꯉꯛꯇꯕ ꯑꯗꯨ ꯇꯧꯅꯤꯡꯉꯛꯇꯕꯗꯨꯒꯤ ꯃꯥꯅ ꯇꯧꯅꯤꯡꯉꯛꯇꯕꯗꯣ ꯎꯁꯤꯟꯒꯤ ꯋꯥꯁꯤ ꯑꯃ ꯄꯨꯊꯣꯛꯑꯒ ꯋꯥꯊꯣꯛ ꯑꯃ ꯄꯨꯊꯣꯛꯑꯒ ꯃꯥꯕꯨ ꯆꯟꯗ꯭ꯔꯖꯤ ꯅꯤꯌꯥꯏꯁꯤ ꯃꯥꯅ ꯃꯌꯨꯝꯗ ꯆꯪꯍꯟꯗꯅꯕꯒꯤ ꯏꯟꯊꯣꯛꯄꯤꯅꯕꯒꯤ ꯑꯗꯨꯒꯤ ꯇꯧꯕꯒꯤ ꯕꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯏꯕꯅꯤ ꯎꯁꯤꯟ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯋꯥꯔꯤ ꯇꯔꯥꯅꯤ ꯑꯩꯅ ꯌꯥꯎꯔꯤ ꯑꯗ ꯔꯤꯁꯦꯟꯠꯂꯤ 이바 ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯉꯥ ꯇꯔꯨꯛꯇꯤ ꯔꯤꯁꯦꯟꯠ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯒꯤ ꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯀꯣꯚꯤꯗꯀꯤ ꯃꯇꯝ ꯃꯅꯨꯡꯁꯦ ꯏꯈꯤꯕ ꯋꯥꯔꯤ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯑꯌꯥꯝꯕ ꯋꯥꯔꯤꯁꯤꯡꯁꯦ ꯏꯁꯥꯒꯤ ꯀꯩꯅꯣꯗ ꯊꯣꯛꯄ ꯑꯣꯏꯅ ꯇꯧꯋꯤ ꯑꯁꯤ ꯑꯣꯖꯥ ꯈꯖꯤꯛꯇꯪ ꯃꯇꯥꯡ ꯈꯤꯇꯪ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥꯒꯤꯁꯤ ꯑꯌꯥꯝꯕ ꯕꯥꯏꯑꯣꯄꯤꯛ ꯍꯥꯏꯒꯗ꯭ꯔꯥ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯊꯦꯡꯅꯔꯛꯄ ꯑꯣꯏꯅ ꯇꯧꯕꯁꯦ ꯑꯩꯒꯤ ꯑꯌꯥꯝꯕ ꯋꯥꯔꯤꯗꯤ ꯀꯔꯤꯃꯠꯇ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯗꯕ ꯀꯜꯄꯅꯥꯅ ꯁꯦꯝꯒꯠꯂꯒ ꯏꯕ ꯋꯥꯔꯤꯗꯤ ꯄꯨꯟꯁꯤꯒꯤ ꯊꯦꯡꯅꯔꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯗꯨꯒꯤ ꯂꯧꯔꯒ ꯑꯗꯨꯒ ꯑꯩꯒꯤ ꯀꯜꯄꯅꯥ ꯑꯃ ꯍꯥꯞꯆꯤꯜꯂꯒ इखत्तो वारीनी इदुगा उसिंगी वारी सिका अइना उबा थौदो वाथोक्तिगी लौबने इबा वारी सु लेरे अइगी वारी अनि खक्ति जिकी मसिंग यामबगी नापन अमसुंग मंगलाने वारी सिति वारी तो पारे खंगने अइगी पर्सनल एक्सपीरियंस अइ पुंसीगी थंगरपगी मथक्ता तौरगा इबा वारी अनि नि अतेना अइगी मांगदा थोपा उबा थौदोक्सिंगी माइगी थौदोक्तुगा अवाबा अखोगी चाबा थक्पा फंगदबा थबा फंगदबा अदुगी अवा मयाम कया लेरे अते अखोई सोसाइटी की लैरिबा ऑर्थोडॉक्स मयाम अदुदसु खरा अइना अखोगी करी हाइनी माइगी करेमनबा तौना इबा वारी कया जाव ꯀꯩꯅꯣ ꯑꯣꯏꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯑꯃꯃꯝ ꯇꯧꯅ ꯂꯥꯛꯄꯗꯁꯨ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯔꯗꯤ ꯄꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯎꯁꯤꯟ ꯑꯁꯤꯁꯨ ꯄꯥꯖꯔꯦ ꯑꯗꯨꯒ ꯂꯣꯏꯅ ꯂꯣꯏꯅ ꯊꯥꯖꯕ ꯑꯃꯁꯨꯡ ꯊꯥꯖꯗꯕ ꯊꯥꯖꯕ ꯑꯃꯁꯨꯡ ꯊꯥꯖꯗꯕꯁꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯋꯤ ꯇꯣ ꯑꯣꯖꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯅꯨꯡꯗ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯅ ꯃꯌꯥꯝꯅꯗꯤ ꯊꯥꯖꯗꯕ ꯑꯗꯨꯒ ꯃꯉꯣꯟꯗ ꯏꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯆꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯕꯨ ꯑꯣꯏꯔో ꯀꯩꯁꯨ ꯅꯠꯇꯕ ꯍꯨꯏ ꯑꯃꯗꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯄꯩꯁꯥ ꯂꯩꯀꯣꯟ ꯄꯥꯏꯖꯗꯕ ꯔꯤꯛꯁꯥ ꯂꯥꯎꯕ ꯑꯣꯏꯔꯣ ꯑꯁꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯊꯃꯣꯏ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯐꯥꯎꯕꯁꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄꯅꯣ तसेंगना कोई साहित्य तब मी आई साहित्य तब मी आई जे अखोगी ओजा ओजा तोमीने जाम इंटरव्यू में जाम फजा हाई कोई साहित्य तब की आई जे माई की थमोई सिटी माई वाखन जामना सेंगबा अखोई जाम सेंगदा बनाना थमोई साहित्य तब अइना आई साहित्य तब मी मना मांगना अहान बदा माइगी पर्सनल लाइफ तसु चटपदसु माना करीगुम्बा जीव मदा माइ नुंसिबा लेत्रबा अदेदि मसाना करप्शन तौरबा अदेदि माइगी अखोगी ओइदबा मचिन थिबा वांगांगाबा मीबु थोक मोक तौरबा अदु ओरदि माना पर्सनल लाइफ तदु माना ओइरगा माना सोसाइटी दा करीनो मेसेज पिगदब अदुना माइगी दी मावंदा धर्म की अखुब मियंग लेगो इचंग खानाई दबा अदेदि आइगे एकदम मीत नते किस्म तब जीव दुसु मागी नुसिबगी
ꯃꯤꯠꯌꯦꯡ ꯊꯝꯕ ꯑꯗꯩ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯅꯤꯅ ꯁꯣꯁꯥꯏꯇꯤ ꯃꯅꯨꯡꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗꯗꯤ ꯆꯠꯂꯒ ꯍꯨꯔꯥꯟꯕ ꯊꯤꯕ ꯃꯌꯥꯝꯁꯤꯅ ꯃꯤꯗꯤ ꯂꯣꯏ ꯄꯨꯝꯅꯃꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ ꯂꯣꯏ ꯑꯁꯦꯡꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯁꯣꯁꯥꯏꯇꯤꯗ ꯂꯥꯛꯑꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯃꯤꯕꯨ ꯍꯥꯠꯄ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯑꯣꯏꯔꯤꯁꯤ ꯀꯣꯟꯅ ꯆꯥꯎꯔꯒ ꯑꯣꯏꯔꯛꯄꯒꯤ ꯋꯥꯔꯤꯅꯦ ꯑꯗꯨꯅ ꯁꯣꯁꯥꯏꯇꯤꯒꯤ ꯀꯝꯄ꯭ꯂꯦꯛꯁꯤꯇꯤꯁꯤꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯊꯛꯇ ꯃꯤꯅ ꯊꯥꯖꯕ ꯀꯥꯏꯔꯛꯄ ꯑꯁꯤꯒꯤ ꯏꯁꯦ ꯂꯥꯛꯄ ꯑꯗꯨꯅ ꯑꯩꯅ ꯊꯥꯖꯕ ꯑꯃꯗꯤ ꯊꯥꯖꯗꯕ ꯍꯥꯏꯕ ꯋꯥꯔꯤꯗꯨ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯕ ꯔꯤꯛꯁꯣꯋꯥꯂꯥꯗꯨꯃꯅ ꯃꯥꯅ ꯇꯧꯔꯛꯏꯕꯗꯨꯒ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕꯁꯤꯒꯤ ꯑꯍꯥꯟꯕꯗ ꯊꯥꯖꯔꯨꯗꯕ ꯄꯩꯁꯥ ꯂꯧꯗꯒꯤ ꯇꯧꯔꯤꯅꯤ ꯑꯗꯨ ꯇꯧꯔꯤꯅꯤꯅ ꯑꯁꯤ ꯆꯨꯝꯗꯦ ꯃꯤꯕꯨ ꯑꯩꯈꯣꯏꯒꯤ ꯕꯪꯂꯥꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯕꯨ ꯊꯥꯖꯒꯗꯕꯅꯤ ꯑꯩ ꯕꯪꯂꯥꯒꯤ ꯃꯔꯣꯟꯗꯗꯤ ꯊꯣꯛꯀꯤꯔꯁꯨ ꯑꯩꯅ ꯊꯣꯛꯀꯤꯔꯒꯁꯨ ꯃꯤꯒꯤ ꯊꯥꯖꯕꯗꯨꯗꯤ ꯃꯤꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕꯗꯨꯗꯤ ꯃꯥꯡꯍꯜꯂꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯊꯝꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯁꯦ ꯀꯩꯁꯨ ꯂꯩꯇꯕ ꯍꯨꯏ ꯍꯧꯗꯣꯡꯒꯁꯨ ꯃꯤꯒ ꯅꯨꯡꯁꯤꯅꯕ ꯐꯥꯎꯅꯕꯁꯦ ꯑꯗꯨꯅ ꯍꯨꯏ ꯍꯧꯗꯣꯡꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯄꯤꯔꯒꯗꯤ ꯃꯥꯁꯨ ꯑꯗꯨ ꯔꯤꯇꯥꯔꯟꯗ ꯍꯨꯏ ꯅꯨꯡꯁꯤꯕꯁꯨ ꯂꯥꯛꯏ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯋꯥꯔꯧ ꯋꯥꯏꯕ ꯋꯥꯔꯤꯗꯨꯒ ꯑꯩꯁꯤ ꯌꯥꯝꯅ ꯍꯧꯗꯣꯡ ꯅꯨꯡꯁꯤ ꯍꯨꯏ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯗꯣꯡ ꯃꯄꯥ ꯍꯥꯏꯔꯒ ꯈꯪꯉꯤ ꯑꯗꯨ ꯑꯩ ꯌꯨꯝꯗꯁꯨ ꯍꯧꯗꯣꯡ ꯑꯣꯏꯅ ꯍꯧꯗꯣꯡꯅꯦ ꯌꯨꯝꯗ ꯃꯊꯤ ꯐꯥꯏꯖꯟꯕꯗꯤ ꯀꯩ ꯇꯧ ꯑꯁꯤ ꯂꯧꯅ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯈꯠꯅ ꯈꯣꯠꯅꯅ ꯌꯥꯝꯅ ꯇꯧꯋꯦꯕ ꯍꯧꯗꯣꯡꯅ ꯈꯣꯠꯅ ꯆꯤꯛꯄ ꯈꯣꯠꯅ ꯃꯌꯥꯝ ꯇꯧꯔꯤꯁꯤ ꯑꯇꯩꯗꯤ ꯏꯟꯖꯦꯛꯁꯟ ꯊꯥꯏ ꯑꯩꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯧꯗꯣꯡꯁꯦ ꯀꯩꯁꯨ ꯑꯩ ꯏꯟꯖꯦꯛꯁꯟ ꯑꯃꯇ ꯊꯥꯗꯦ ꯀꯩꯁꯨꯁꯨ ꯇꯧꯗꯦ ꯇꯧꯕꯕꯨꯗꯤ ꯍꯧꯗꯣꯡꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯖꯣꯂꯥ ꯇꯣꯡꯀꯣꯒꯤ ꯑꯅꯥꯕꯁꯦ ꯔꯦꯕꯤꯁꯁꯦ ꯍꯧꯗꯣꯡꯗ ꯂꯩꯇꯦ ꯍꯥꯏ ꯍꯨꯏꯗꯅꯤ ꯃꯔꯨ ꯑꯣꯏꯅ ꯂꯩ ꯑꯗꯨ ꯍꯨꯏꯗꯁꯨ ꯃꯣꯏꯅ ꯃꯁꯛ ꯈꯪꯉꯤꯕ ꯀꯅꯥꯅ ꯀꯔꯤ ꯅꯨꯡꯁꯤ ꯇꯧꯏ ꯀꯔꯤ ꯇꯧꯏ ꯌꯥꯝ ꯐꯖꯅ ꯃꯣꯏꯁꯦ ꯈꯪꯕꯅꯦꯕ ꯍꯨꯏꯁꯨ ꯈꯪꯉꯤ ꯍꯧꯗꯣꯡꯁꯨ ꯈꯪꯉꯤ ꯐꯝꯃꯤꯅ ꯂꯩꯕꯁꯦ ꯑꯩ ꯏꯅꯥꯎꯒ ꯑꯩꯒ ꯐꯝꯕꯗ ꯍꯧꯗꯣꯡ ꯂꯥꯛꯑꯒ ꯑꯩ ꯇꯃꯥꯛꯇ ꯆꯣꯡꯈꯠꯂꯒ ꯃꯉꯣꯟꯗ ꯆꯠꯇꯦꯕ ꯃꯥꯅ ꯐꯥꯅ ꯄꯨꯔꯒꯁꯨ ꯃꯥꯏ ꯇꯃꯥꯛꯇ ꯑꯗꯨꯝ ꯆꯣꯡꯁꯤꯜꯂꯛꯀꯅꯦꯕ ꯑꯗꯨꯅ ꯑꯗꯩꯗꯤ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯈꯣꯡꯉꯛꯑꯒ ꯈꯪꯕ ꯉꯝꯃꯦꯕ ꯃꯥꯏ ꯃꯔꯣꯟ ꯑꯗꯨꯅ ꯆꯥꯛ ꯂꯥꯝꯅ ꯈꯣꯡꯉꯤꯕ꯭ꯔꯥ ꯑꯗꯩꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯏꯟꯊꯝꯅ ꯃꯥ ꯈꯣꯡꯉꯤꯕ꯭ꯔꯥ ꯃꯈꯣꯡ ꯍꯥꯝꯅꯤꯡꯅ ꯈꯣꯡꯉꯤꯕ꯭ꯔꯥ ꯑꯩ ꯃꯔꯣꯟꯁꯤ ꯈꯪꯕ ꯉꯝꯃꯤ ꯃꯥꯁꯨ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧ ꯉꯝꯃꯤ ꯐꯥꯎꯅꯩꯌꯦꯕ ꯑꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨ ꯂꯩꯔꯒꯗꯤ ꯑꯩ ꯍꯨꯏ ꯍꯧꯗꯣꯡꯗꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤꯁꯦ ꯐꯥꯎꯅꯕ ꯉꯝꯃꯦ ꯁꯤꯒꯤ ꯁꯦꯟꯁꯤꯇꯤꯚꯤꯇꯤ ꯑꯩꯈꯣꯏ ꯂꯩꯔꯒꯗꯤ ꯃꯤꯗꯗꯤ ꯌꯥꯝ ꯂꯥꯏꯅ ꯑꯁꯤ ꯑꯩꯈꯣꯏ ꯑꯦꯛꯁꯆꯦꯟꯖꯁꯦ ꯇꯧꯅꯕ ꯉꯝꯒꯗ꯭ꯔꯥ ꯑꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯕꯁꯦ ꯑꯩꯈꯣꯏ ꯐꯥꯎꯅꯕ ꯑꯃꯒ ꯂꯩꯅꯕ ꯅꯝꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯌꯥꯝ ꯐꯖꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯍꯤꯡꯁꯥ ꯈꯠꯅꯕ ꯆꯩꯅꯕ ꯀꯔꯤꯝꯇꯁꯤ ꯂꯩꯔꯣꯏ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯃꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯅ ꯁꯨꯝ ꯑꯣꯖꯥꯅ ꯈꯟꯕ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯁꯕ ꯀꯣꯟꯁꯤꯌꯁꯂꯤ ꯑꯣꯔ ꯀꯣꯟꯁꯤꯌꯁꯂꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯣꯖꯥꯅ ꯍꯥꯏꯔꯤꯗ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯁꯥꯍꯤꯇ꯭ꯌ ꯇꯧꯕ ꯃꯌꯥꯝꯁꯤꯗꯤ ꯌꯥꯝ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯌꯥꯝꯅ ꯁꯥꯏꯟꯁ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯖꯤꯛꯇꯪꯗ ꯌꯥꯝꯅ ꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯌꯥꯝ ꯏꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤ ꯑꯗꯩ ꯇꯥꯎꯟꯗ ꯍꯥꯏꯇꯥꯔꯦ ꯁꯍꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯜꯂꯛꯄ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗꯒꯤ ꯊꯦꯡꯅꯔꯛꯄ ꯑꯋꯥꯕ ꯅꯠꯇ꯭ꯔꯒ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯑꯁꯣꯝꯗ ꯋꯦꯁꯇꯔꯟ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯑꯩꯅ ꯀꯅꯥꯗꯥ ꯂꯩꯕꯅ ꯀꯅꯥꯗꯥꯒꯤ ꯀꯩꯅꯣꯁꯨ ꯁꯨꯝ ꯄꯟꯖꯒꯦ ꯑꯦꯂꯤꯁ ꯃꯣꯟꯔꯣ 2013ꯗ ꯀꯩꯅꯣ ꯐꯪꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯗꯤ ꯋꯥꯔꯤ ꯃꯆꯥꯗ ꯏꯕꯅꯤ ꯌꯥꯝꯅ ꯋꯥꯔꯤ ꯃꯆꯥ ꯏꯕ ꯑꯣꯏꯅ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖꯁꯨ ꯐꯪꯈꯤꯕ ꯑꯗꯨꯅ ꯋꯥ ꯏꯆꯝ ꯆꯝꯕ ꯋꯥ ꯑꯣꯖꯥꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯕ ꯀꯩꯁꯨ ꯅꯨꯡꯇꯤꯒꯤ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯒꯤ ꯇꯠꯇꯅ ꯊꯦꯡꯅꯕ ꯀꯦꯔꯦꯛꯇꯔꯁꯤꯡꯁꯦ ꯑꯣꯖꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯡ ꯌꯥꯝꯅ ꯆꯝꯃꯤ ꯌꯥꯝꯅ ꯂꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯃꯪꯂꯥꯟꯁꯦ ꯑꯣꯖꯥꯅꯁꯨ ꯇꯥꯛꯄꯤꯔꯦ ꯏꯁꯥꯒꯤ ꯀꯩꯅꯣꯗ ꯑꯣꯏꯕ ꯑꯗꯨ ꯅꯠꯇꯕ ꯍꯧꯖꯤꯛꯀꯤ ꯚꯥꯏꯔꯁ ꯑꯗꯨꯗꯩꯗꯤ ꯀꯩꯅꯣꯗ ꯌꯥꯎꯔꯤꯕ ꯎꯁꯤꯟꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯃꯥꯡꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤꯄꯥꯔꯁꯤꯛ ꯅꯥꯏꯕꯔ ꯍꯥꯏꯇꯥꯔꯦ ꯄꯥꯔꯤꯄꯥꯔꯁꯤꯛ ꯅꯠꯇ꯭ꯔꯒ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯌꯥꯝꯕ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯏ ꯇꯣ ꯑꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ
ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯅꯥꯌꯣꯛ ꯀꯥꯏꯅ ꯍꯥꯏ ꯍꯦꯔꯣꯏꯖꯝ ꯅꯠꯇ꯭ꯔꯒꯅ ꯍꯦꯔꯣ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤ ꯑꯣꯖꯥꯒꯤ ꯋꯥꯔꯤ 10 ꯌꯥꯎꯕꯁꯤꯒ ꯑꯃꯠꯇ ꯎꯕ ꯐꯪꯗꯕꯁꯦ ꯑꯣꯖꯥꯁꯤ ꯊꯑꯣꯏꯅ ꯁꯤꯒꯨꯝꯕꯁꯤ ꯈꯔ ꯂꯩꯊꯣꯛꯀꯦ ꯍꯥꯏꯅ ꯂꯩꯊꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤ ꯑꯣꯖꯥꯒꯤ ꯁ꯭ꯇꯥꯏꯜꯅꯦ ꯍꯥꯏꯅ ꯂꯧꯒꯗ꯭ꯔꯥ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨ ꯑꯦꯗꯚꯦꯟꯆꯔꯒꯤ ꯋꯥꯔꯤ ꯋꯥꯠꯂꯤ ꯑꯗꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯋꯥꯔꯤꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯄ꯭ꯔꯦꯝ ꯑꯁꯤ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯅꯁꯦ ꯀꯣꯝꯄ꯭ꯂꯦꯟ ꯂꯩ ꯑꯗꯨ ꯑꯩꯈꯣꯏ ꯑꯁꯤ ꯑꯩꯅ ꯏꯊꯣꯛꯄ ꯉꯝꯗꯕꯁꯤꯁꯨ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯍꯤꯇ꯭ꯌ ꯑꯣꯏꯇꯥꯔꯗꯤ ꯂꯣꯏ ꯄꯨꯝꯅꯃꯛꯇ ꯊꯝꯕ ꯇꯥꯏ ꯑꯁꯤ ꯑꯩꯒꯤ ꯈꯔ ꯋꯤꯛꯅꯦꯁ ꯑꯃ ꯑꯣꯏꯔꯝꯃꯅꯤ ꯈꯜꯂꯤ ꯑꯗꯣ ꯑꯩ ꯃꯊꯪ ꯑꯩꯅ ꯅꯣꯚꯦꯜ ꯑꯃ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯨꯟꯁꯤꯁꯦ ꯊꯦꯡꯅꯔꯛꯄꯁꯤꯒꯤ ꯇꯧꯔꯒ ꯅꯣꯚꯦꯜ ꯑꯃ ꯏꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯑꯗꯨꯒꯗꯤ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯁꯨꯝꯕꯁꯤꯡꯁꯦ ꯂꯣꯏꯅ ꯀꯚꯔ ꯇꯧꯅ ꯈꯔ ꯍꯥꯞꯅ ꯆꯥꯎꯊꯣꯛꯅ ꯏꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯈꯜꯂꯤ ꯑꯗꯨꯒ ꯋꯥꯔꯤ ꯑꯩꯈꯣꯏꯅ 60 ꯇꯧꯔꯤꯁꯦ ꯄꯦꯟꯗꯕꯗꯤ ꯁꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯏꯅꯤꯡꯉꯤꯕ ꯕꯪꯂꯥꯗ ꯑꯃꯃꯝ ꯋꯥꯔꯤ ꯄꯥꯔꯒ ꯑꯐꯕ ꯐꯤल्म ꯑꯃ ꯌꯦꯡꯉꯨꯔꯒ ꯀꯅꯩꯍꯂꯥꯜꯒꯤ ꯊꯤꯌꯦꯇꯔ ꯑꯩꯈꯣꯏ ꯗ꯭ꯔꯨꯄꯨꯗꯤ ꯌꯦꯡꯉꯨꯔꯒ ꯅꯨꯃꯤꯠ 2-3ꯒꯁꯦ ꯑꯗꯨꯝ ꯎꯪꯅ ꯂꯩꯕ ꯑꯃ ꯇꯧꯕꯁꯦ ꯕꯪꯂꯥꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ ꯄꯥ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯎꯪꯅ ꯂꯩꯌꯦꯕ ꯑꯗꯨꯗ ꯅꯣꯚꯦꯜ ꯑꯃ ꯄꯥ ꯂꯩꯔꯒ ꯑꯩꯈꯣꯏ 3-5ꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯁꯨꯝ ꯑꯗꯨꯝꯕꯒꯤ ꯍꯧꯖꯤꯛꯁꯨ ꯏꯕ ꯅꯝꯗꯦꯕ ꯂꯥꯛ ꯅꯝꯗꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯁ꯭ꯇꯦꯟꯗꯔꯗꯇ ꯑꯗꯨꯒꯨꯝꯕ ꯏꯅꯤꯡꯉꯤ ꯄꯦꯟꯗꯕ ꯂꯩꯕꯁꯤꯅ ꯑꯇꯩꯁꯨꯒ ꯑꯅꯧꯕ ꯏꯅꯕꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯅꯤ ꯑꯩꯈꯣই ꯁꯠꯇꯖꯤꯠ ꯔꯥꯏꯒꯤ ꯁꯤꯃꯥꯕꯨꯗꯣ ꯍꯥꯏꯅ ꯃꯥꯏ ꯐꯤल्म ꯑꯃ ꯂꯩꯕ ꯁꯤꯒꯤ ꯊꯕꯛ ꯇꯧꯔꯛꯄꯗꯤ ꯃꯥ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯅꯕꯒꯤ ꯁꯨꯝ ꯇꯧꯔ ꯃꯥꯒꯤ ꯄ꯭ꯔꯣꯃꯣꯁꯟꯒꯤꯗꯃꯛ ꯃꯥꯒꯤ ꯕꯣꯁꯇ ꯅꯨꯄꯤꯒ ꯄꯨꯔ ꯈꯣꯠꯂꯅ ꯃꯥꯒꯤ ꯄꯦꯜꯍꯟꯅꯕꯒꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯇꯧ ꯁꯨꯝ ꯀꯥꯔꯅ ꯃꯥꯁꯤ ꯂꯥꯁ ꯑꯗꯨꯒꯤꯗꯤ ꯍꯦꯟꯅ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯇꯧꯔꯒ ꯃꯥꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤꯁꯤ ꯇꯧꯔ ꯇꯝ ꯀꯥꯈꯠꯂꯛꯑꯒ ꯁꯤꯔꯤꯁꯤ ꯃꯇꯣꯟ ꯌꯧꯔꯛꯇꯣꯏ ꯃꯥꯁꯤ ꯌꯥꯝꯅ ꯆꯣꯛꯊꯕ ꯑꯗꯨꯒꯤ ꯑꯇꯩ ꯃꯇꯨꯡꯗꯤ ꯃꯥꯏ ꯄ꯭ꯔꯣꯃꯣꯁꯟ ꯂꯩꯇ꯭ꯔꯦ ꯃꯥ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯦꯅꯔꯖꯤ ꯂꯩꯇ꯭ꯔꯦꯕ ꯍꯣꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯄꯨꯊꯣꯛꯏꯁꯤꯅ ꯂꯣꯏꯔꯦ ꯖꯧꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯁꯦꯇꯤꯁꯐꯦꯛꯁꯟꯗ ꯂꯩꯕꯗꯤ ꯃꯥ ꯀ꯭ꯔꯤꯌꯦꯇꯤꯚꯤꯇꯤ ꯂꯩꯔꯔꯣꯏ ꯑꯅꯧꯕ ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯔꯔꯣꯏ ꯑꯗꯨꯅ ꯄꯦꯟꯗꯕꯗꯤ ꯁꯨꯝ ꯍꯌꯦꯡ ꯁꯤꯗ꯭ꯔꯤꯐꯥꯎꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯖꯠꯇ꯭ꯔꯕꯗꯤ ꯄꯦꯟꯗ ꯑꯩꯈꯣꯏꯅ ꯄꯤꯅꯤꯡꯉꯤꯕ ꯏꯅꯤꯡꯉꯤꯕ ꯄꯣꯠꯇꯨ ꯏꯉꯝꯃꯝꯗꯦ ꯍꯥꯏꯕ ꯋꯥꯁꯤꯃꯗꯤ ꯁꯨꯝ ꯂꯩꯕꯅꯤ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯄꯦꯟꯗꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕꯗꯤ ꯂꯩ ꯑꯗꯨꯒ ꯑꯣꯖꯥꯒꯤꯁꯤꯁꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯑꯣꯖꯥꯒꯤꯁꯤ ꯇꯁꯦꯡꯅꯃꯛ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯏꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯅꯤ ꯑꯩꯈꯣꯏ ꯔꯕꯤꯟꯗ꯭ꯔꯅꯥꯊꯀꯤ ꯃꯥꯒꯤ ꯗꯤꯟꯔꯥꯇ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯑꯇꯩ ꯃꯥꯒꯤ ꯐꯖꯕ ꯀꯩꯅꯣꯁꯨ ꯂꯩ ꯑꯗꯨꯅ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯩꯅ ꯄꯟꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯤꯚꯨꯇꯤꯚꯨꯁꯣꯟ ꯅꯠꯇ꯭ꯔꯒꯅ ꯃꯥꯅꯤꯛ ꯕꯣꯟꯗꯣꯄꯥꯠꯇꯥꯏ ꯃꯣꯏꯅ ꯏꯔꯝꯕꯁꯤꯁꯨ ꯑꯌꯥꯝꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯒꯁꯨ ꯏꯆꯝ ꯆꯝꯕ ꯄꯨꯟꯁꯤꯁꯤꯒꯗꯤ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯦꯡꯅꯕꯁꯤꯡꯁꯤꯒꯤ ꯋꯥꯔꯤ ꯏꯆꯝ ꯆꯝꯅ ꯂꯩꯖꯕꯁꯤꯡꯁꯤ ꯃꯈꯣꯏꯅ ꯑꯥꯔꯇꯤꯁꯇꯤꯛ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯍꯟꯕ ꯑꯣꯖꯥꯒꯤ ꯋꯥꯔꯤꯗꯁꯨ ꯑꯁꯤꯒꯨꯝꯕꯒꯤ ꯃꯃꯤꯁꯤ ꯌꯥꯝ ꯇꯥꯕ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯏꯆꯝ ꯆꯝꯕ ꯉꯁꯥꯏꯒꯤ ꯄꯤꯟꯗꯗꯥꯟꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯨ ꯑꯣꯖꯥꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯃꯥꯒꯤ ꯗꯥꯏꯂꯣꯛꯇꯨ ꯆꯞ ꯆꯥꯅ ꯊꯝꯕꯁꯤ ꯑꯩ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯈꯔꯗꯤ ꯇꯥꯡꯅ ꯊꯣꯛꯏ ꯈꯔ ꯀꯌꯥ ꯑꯩꯅꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯋꯥꯠꯄꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯤꯟꯗꯤ ꯃꯔꯣꯟꯗ ꯅꯠꯇ꯭ꯔꯒ ꯕꯦꯡꯒꯣꯂꯤ ꯂꯣꯟꯗꯒ ꯈꯖꯤꯛ ꯈꯔ ꯑꯃꯅꯤꯒ ꯉꯥꯡꯍꯟꯕꯁꯦ ꯑꯁꯤ ꯈꯔ ꯔꯦꯌꯥꯔ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤꯗꯗꯤ ꯕꯪꯂꯥ ꯀꯩꯅꯣꯗꯗꯤ ꯃꯤꯇꯩꯂꯣꯟ ꯐꯥꯎ ꯑꯣꯖꯥꯗꯁꯨ ꯑꯩ ꯑꯃ ꯊꯥꯖꯟꯈꯤꯕꯅꯤ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯀꯩꯅꯣ ꯇꯧꯕ ꯏꯔꯛꯄ ꯑꯃꯅ ꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯆꯤꯇ꯭ꯔꯥꯡꯒꯣꯗꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯕ꯭ꯔꯖꯕꯥꯍꯣꯟꯒꯤ ꯃꯇꯥꯡꯗ ꯏꯔꯛꯄ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏ ꯕꯪꯂꯥꯗꯦꯁꯀꯤ ꯅꯤꯡꯉꯣꯜꯅꯤ ꯃꯥ ꯏꯔꯛꯄꯁꯤ ꯃꯥ ꯕꯪꯂꯥ ꯂꯣꯟꯒꯤ ꯋꯥꯔꯤ ꯃꯆꯥꯅꯤ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯅꯠꯇ꯭ꯔꯒꯅ ꯑꯆꯧꯕ ꯕꯣꯔꯣꯡꯒꯣꯜ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯎꯕ ꯎꯄꯟꯌꯥꯁꯃꯛꯇꯤ ꯅꯠꯇꯦꯅꯗꯤ ꯍꯥꯏ ꯑꯗꯨꯁꯨ ꯀꯥꯏꯅ ꯎꯄꯟꯌꯥꯁꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯂꯣꯟꯁꯤ ꯃꯥ ꯇꯤꯡꯈꯛꯇꯪ ꯌꯥꯎꯍꯜꯂꯤ ꯑꯗꯨꯒ ꯀꯣꯟꯅ ꯃꯇꯦꯛ ꯑꯩꯈꯣꯏ ꯁꯨꯝ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯕ ꯀꯩꯅꯣꯗꯤ ꯌꯥꯎꯏ ꯑꯁꯨꯃꯥꯏꯅ ꯂꯣꯟꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯤꯇꯩꯂꯣꯟꯒꯤ ꯑꯣꯏꯖꯔꯒꯁꯨ ꯃꯥꯏ ꯃꯐꯝꯒꯤ ꯗꯥꯏꯂꯦꯛ
नत्रगा accent कइनोगी आसामगी नत्रगना कइनोगी त्रिपुरागी बांग्लादेशी even in Manipur dasu हाइरिबा कक्चिंगी नत्रगा कइनोगी variation लाबसे लोन असिगुम्बा सिगी कइनोसी चांगयेंग ओइना तौबो ओजागी कइनोदसु याम उरे असिगी कइनोसिना पिंडदानदा तौरिसुमाइना ओजा अतैदसु वारी मचा कयादसु सुमाइना कइनो ओइना कोट तौबा लोन अतैगी नत्रगना डायलेक्ट अतैगी तौबा याव अखोई सिदा हारिबा हमारे साथ घूमने आए हैं मैं हिंदी की कइनो तो पिसन खुसनगा तौबस अदु आई हाना महादीप दिकी ये दा मक्थनबा अबीदा अदु माइतोना बांग्ला ngam ko pasum jaw do di yen dum jaw adu aina diki aina haini sina miti ron lon ma su pura da ngang na ri ba manipur je bangla khara jana ta ka bangla diki thandok na khone hai bi ji ga bangla gi jiti hobe hai bi ji chatpi ta ni na hai ka na koi adi di koi gi nang chat loi mane tumi jabe na bangladesh hando wa ne koi tripura da hai gale bas tumi ja nang chat loi adu mai hai ne asu gumba wa ga ji ju matam da consciously season na bagi ai season ni ya manipur da moina ai si meti lon tum de na hai ra ga tripura da ngang na ba lon ji adu ha na bi tamo ai ta na te andro adi ka sing moira moju 3D view du kari mata yin te bangladesh pura si I ban bangladesh ko ji loina mai mo phom ngi dialect mai season ni ban adu ra ga di koi loan je dialect me am ji le ga ni loan do standard english chapol dialect me am si de ra ga di loan do chapol ji ti khwai de lu ri je koi na local nga ni ba dialect te khwai de lu ri je globalize no ji koi na ji ti bangla sangasi se consciously manipur da huji consciously bangla sangasi word se season de ming thomuju bangla sangasi maming thomuju thonlaktre thondra ke durio from the james adi elise koi johnson adu mana no english maming thonjale adu di kari kanan jabadi akoi gi manipuri original follows by the adi amana loan ji bangla sangasi loan di season ade from dana koi english loan di mayam hapchale even korea loan baw pusala patawi adu di chumdia koi loan ji jam phaji koi na huji hana satro hairam madi mehi loan koi haire adi mehi sang haire sohabuti hairam madi mikham pu haire jam phajaba sarkar hairam madi lenga haire koi si jam phaji season ni koi standard language du hain Naruga koi bangla season na dri ara ga sundar english yum ko tawadi udi chumde adu changhanda ba adi amana koi ming jing je jara ka te koi manipuri maming je sum thonyo koi aduna tripura da su ai sunipa da ai thonam gi de nandru ju ai na sum ko di sana ai na ko di aya ma mi no jim sana thuli thonam jaga sagi season ba sigin ji koi jari ni koi ye sina identity or de bani adi amana dialect se mohong gi dialect se mai gi novel li beta khangde wai ma sai beta khangde lila gi ya pada dialect se to ho koi na sangasi site da su pakrita aina pakrita literature na ga intelligent kalidas ni iba matam da moina misam jinga ma matam da moi sangasi asem ngang ne pakrita ngang hal ya aduga jawba phangna bai watani adu koi adu phangna du gi pakrite wa hei je phangni wari koi je si je matam da si ma phang da si dale ngang ai je ro ko me le hu ju da ka ne si sha su la ka di chumi oja si koi gi loan gi kano sijana bada masagi hai tar mafam gi dialect na kan ancholik bhasha na hai koi regional dialect sing si gi hinganna ba si gi chaur ba kano ba debate ma su lei koi standard language khaktang koi saita charcha na tragana kano si ona tawga dra na tragana local dialect na tragana regional dialect sing ji pusala ka dra hai ba gi aduga masagi
ꯀꯩꯅꯣꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯒ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄ ꯀꯩꯅꯣ ꯇꯧꯕꯗ ꯑꯗꯨꯗꯤ ꯆꯠꯅꯩ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛꯇꯁꯨ ꯑꯁꯤꯒꯤ ꯏꯪꯂꯤꯁꯇꯁꯨ ꯃꯐꯝ ꯃꯐꯝꯒꯤ ꯃꯣꯏ ꯑꯃꯨꯕꯁꯤꯡꯅ ꯕ꯭ꯂꯦꯛꯁꯤꯡꯅ ꯉꯥꯡꯕ ꯏꯪꯂꯤꯁꯇ ꯃꯑꯣꯡ ꯑꯃꯗ ꯉꯥꯡꯉꯤ ꯑꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯏꯪꯂꯤꯁꯁꯤꯅ ꯃꯈꯣꯟ ꯂꯩꯗꯅ ꯁꯨꯃꯥꯏꯅ ꯋꯤꯊꯤꯟ ꯏꯪꯂꯤꯁꯇꯁꯨ ꯃꯈꯜ ꯃꯈꯜꯒꯤ ꯗꯥꯏꯂꯦꯛ ꯃꯐꯝ ꯃꯐꯝꯒꯤ ꯁꯤꯖꯤꯟꯅꯕ ꯀꯩꯅꯣꯗꯨ ꯂꯩꯕꯁꯨ ꯂꯩ ꯃꯄꯥꯟꯗꯒꯤ ꯏꯪꯂꯤꯁꯇ ꯅꯣꯕꯦꯜ ꯏꯔꯁꯨ ꯃꯥꯏ origin of country haigadra origin of my kanodugi du thetlaga iba jawi sigi chanabi sum lei adumna manipuri da su ojana hotna bi dumaina ate ate kano degi su lakhi ga daina khali asi manipuri site bu chakhotpa haigadra chakhol han bani haina lawjagani aduga hiram amana ojagi wari macha sing sida khara khara humor haitare ajiktang akoi bangana slash akoi khajiktang kano pibase ꯑꯁꯤꯒꯤꯁꯨ ꯌꯥꯝꯅ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯈꯖꯤꯛ ꯈꯔꯥꯛ ꯑꯩꯈꯣꯏꯒꯤ ꯊꯦꯠꯂꯒ ꯉꯥꯡꯕꯒꯤ ꯆꯠꯅꯕꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯁꯨꯝ ꯎꯏ ꯚꯥꯏꯔꯥꯁ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯤꯟꯗꯗꯥꯟ ꯑꯗꯩꯗꯤ ꯀꯩꯅꯣꯒꯤ ꯃꯪꯂꯥꯟ ꯑꯁꯤꯗꯁꯨ ꯁꯨꯝ ꯊꯦꯡꯅꯩ ꯑꯁꯤ ꯁꯨꯝ ꯑꯣꯖꯥꯒꯤ ꯑꯁꯤ ꯀꯥꯏꯟ ꯑꯣꯐ ꯁ꯭ꯇꯥꯏꯜ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯑꯣꯖꯥ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯌꯥꯎꯕꯤꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯁꯤ ꯍꯟꯗꯛꯀꯤ ꯋꯥꯔꯤ ꯃꯆꯥꯁꯤꯡ ꯏꯕꯗ ꯑꯁꯤ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯇꯧꯕꯤꯕꯔꯣ ꯑꯩꯒꯤ ꯑꯩꯅ ꯑꯁꯤ ꯑꯩꯒꯤ ꯍ꯭ꯌꯨꯃꯔ ꯑꯁꯤ ꯌꯥꯝꯅ ꯑꯩꯒꯤ ꯁ꯭ꯇꯥꯏꯜ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩ ꯀꯥꯃꯤꯅꯤ ꯀꯨꯃꯥꯔ ꯋꯥꯔ ꯄꯤꯔꯛꯄꯗꯨꯁꯨ ꯃꯣꯏꯅ ꯄꯤꯔꯛꯄ ꯁꯥꯏꯇꯦꯁꯟ ꯑꯁꯤ ꯋꯥꯗꯤ ꯌꯥꯝ ꯄꯜꯂꯤ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯙꯔꯃꯒꯤ ꯑꯣꯔꯊꯣꯗꯣꯛꯁꯁꯨ ꯌꯥꯝ ꯀꯟꯁꯤꯜꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯑꯣꯔꯊꯣꯗꯣꯛꯁ ꯃꯌꯥꯝꯁꯤꯅ ꯇꯧꯔꯤꯕꯁꯦ ꯙꯔꯃꯗ ꯆꯩꯔꯣꯏ ꯍꯥꯏꯕꯒ ꯌꯥꯝꯅ ꯁꯥꯎꯕ ꯇꯧꯕꯁꯦ ꯑꯗꯨꯅ ꯁꯨꯝ ꯆꯨꯝꯅ ꯍꯥꯏꯗꯅ ꯈꯤꯇꯪ ꯍ꯭ꯌꯨꯃꯔ ꯑꯣꯏꯅ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯡꯗꯣꯛꯍꯟꯅꯤꯡꯕ ꯑꯣꯔꯊꯣꯗꯣꯛꯁꯇꯨꯗꯤ ꯑꯩ ꯄꯥꯝꯗꯕ ꯑꯗꯨ ꯄꯥꯝꯗꯦ ꯑꯩ ꯀꯟꯅ ꯃꯨꯛꯅꯅ ꯉꯥꯡꯉꯁꯨ ꯔꯤꯑꯦꯛꯁꯟ ꯌꯥꯝ ꯀꯟꯅ ꯑꯣꯏꯔꯛꯇꯕ ꯑꯗꯨ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯒꯤ ꯏꯖꯤ ꯂꯧꯔꯦ ꯍꯥꯏ ꯁꯤ ꯁꯣꯏꯕ ꯑꯣꯏꯔ ꯃꯥ ꯑꯩꯕꯨ ꯁꯦꯡꯗꯣꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨꯅ ꯉꯁꯥꯏ ꯃꯇꯥꯡꯗ ꯑꯩꯅ ꯈꯔ ꯀꯔꯦꯝꯅꯕ ꯋꯥꯍꯩꯁꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯑꯩ ꯏꯔꯛꯄꯗꯁꯨ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯑꯁꯤꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯈꯔ ꯈꯨꯠꯂꯣꯏ ꯑꯣꯏ ꯑꯗꯨꯅ ꯑꯩ ꯃꯃꯥꯡꯗ ꯐꯣꯡꯉꯤꯕ ꯃꯛꯁꯗꯕ ꯑꯕꯤꯗ ꯈꯪꯗꯦ ꯃꯍꯥꯗꯦꯕꯀꯤ ꯋꯥꯔꯤꯗ ꯈꯪꯗꯦ ꯑꯁꯤꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯑꯃ ꯑꯩ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯥꯃꯤꯅꯤ ꯀꯨꯃꯥꯔ ꯐꯣꯡꯕ ꯆꯠꯈꯤꯕ ꯃꯇꯝꯗꯁꯨ ꯃꯣꯏꯅ ꯍꯪꯉꯤ ꯑꯩꯈꯣꯏꯒꯤ ꯑꯦꯂꯥꯡꯕꯝ ꯗꯤꯅꯃꯅꯤ ꯃꯅꯤꯄꯨꯔꯤ ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯗ ꯌꯥꯝ ꯁꯤ ꯇꯧꯏ ꯗꯤꯅꯃꯅꯤꯒꯤ ꯁ꯭ꯇꯥꯏꯜ ꯐꯣꯂꯣ ꯇꯧꯔꯨꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯍꯪꯉꯤ ꯑꯩꯅ ꯗꯤꯅꯃꯅꯤꯒꯤ ꯋꯥꯔꯤꯁꯤ ꯑꯩ ꯌꯥꯝꯅ ꯑꯩꯈꯣꯏ ꯄꯤꯁꯇꯣꯜ ꯑꯃ ꯀꯨꯟꯗꯂꯤ ꯑꯃꯗꯤ ꯄꯥꯏ ꯑꯗꯨ ꯌꯥꯝ ꯄꯥꯛ ꯁꯟꯅꯩ ꯄꯥꯏꯔꯨꯕꯗꯤ ꯅꯠꯇꯦ ꯁꯨꯝ ꯌꯦꯡꯉꯤ ꯇꯧꯕꯕꯨꯗꯤ ꯑꯗꯣ ꯑꯩ ꯃꯥꯏꯗꯨ ꯄꯨꯔꯥ ꯂꯧꯔꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩ ꯌꯥꯝ ꯀꯨꯞꯅꯁꯨ ꯃꯥꯏꯗꯨ ꯄꯥꯗꯕꯅꯤꯅ ꯑꯗꯣ ꯑꯩꯁꯦ ꯍꯧꯔꯛꯄꯗꯒꯤ ꯁꯨꯝ ꯑꯩꯒꯤ ꯁ꯭ꯇꯥꯏꯜ ꯑꯃ ꯑꯩ ꯁꯨꯝ ꯏꯕꯗꯁꯨ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯔ ꯇꯧꯔꯒ ꯏꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯈꯨꯠꯂꯣꯏꯅ ꯇꯧꯏ ꯑꯣꯖꯥ ꯍꯤꯔꯝ ꯑꯃꯅ ꯑꯁꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯑꯣꯖꯥ ꯁꯦꯔꯥꯝꯅ ꯏꯔꯛꯄꯗꯁꯨ ꯑꯇꯩ ꯑꯇꯩ ꯀꯩꯅꯣꯁꯤꯡꯅ ꯏꯔꯛꯄꯗꯁꯨ ꯊꯦꯡꯅꯩ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟ ꯀꯧꯕ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯃꯆꯥꯁꯦ ꯑꯣꯖꯥ ꯁꯦꯔꯥꯝꯅ ꯑꯌꯥꯝꯕꯅ ꯃꯥꯅ ꯁꯩꯔꯦꯡꯗ ꯑꯣꯏꯅ ꯏꯊꯣꯔꯛꯏ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯏꯃꯥꯂꯣꯟ ꯅꯨꯡꯁꯤꯖꯕ ꯑꯃꯁꯨꯡ ꯏꯃꯥꯂꯣꯟ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯊꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯖꯦꯁ ꯕꯦꯕꯥꯔ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯗ ꯅꯨꯡꯇꯤꯒꯤ ꯄꯨꯟꯁꯤꯗ ꯁꯤꯖꯤꯟꯅꯕꯁꯤ ꯁꯨꯝ ꯋꯥꯠꯂꯛꯄ ꯃꯅꯤꯄꯨꯔꯗ ꯀꯩꯅꯣ ꯇ꯭ꯔꯤꯄꯨꯔꯥꯗꯕꯨ ꯑꯣꯏꯔꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇꯕꯨ ꯑꯣꯏꯔꯣ ꯏꯚꯦꯟ ꯏꯟ ꯃꯅꯤꯄꯨꯔ ꯇꯨ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤ ꯋꯥꯔꯤ ꯃꯆꯥ ꯑꯣꯏꯅꯕꯨꯗꯤ ꯐꯣꯡꯗꯣꯛꯄꯤꯔꯦ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤ ꯀꯔꯤ ꯑꯣꯏ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯏꯈꯤꯕꯅꯣ ꯑꯁꯤꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯔꯨꯑꯣꯏꯅ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤ ꯑꯩꯈꯣꯏꯒꯤ ꯇꯥꯎꯟꯗ ꯑꯔꯕꯥꯟꯗ ꯂꯩꯔꯤꯁꯤꯡꯁꯦ ꯃꯈꯣꯏ ꯃꯁꯦꯟ ꯑꯩꯈꯣꯏꯒꯤ ꯕꯪꯂꯥ ꯉꯥꯡꯅꯕ ꯑꯩꯅ ꯒ꯭ꯔꯥꯝꯗꯒꯤ ꯑꯩꯅ ꯇꯥꯎꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯇꯝꯗꯨꯒꯗꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯣꯛꯑꯒ ꯃꯤꯇꯩꯂꯣꯟ ꯉꯥꯡꯅ ꯆꯠꯅꯔꯝꯗꯦ ꯕꯪꯂꯥꯁꯤ ꯉꯥꯡꯉꯅꯦꯕ ꯇꯥꯎꯟꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯤꯇꯩꯂꯣꯟ ꯉꯥꯡꯉꯨꯔꯒ ꯃꯣꯏꯅ ꯕꯪꯂꯥ ꯑꯁꯤ ꯌꯥꯝ ꯇꯧꯔꯝꯃꯦ ꯑꯁꯤꯒꯤ ꯄꯣꯠꯁꯤꯃꯗꯤ ꯈꯔ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯨꯁꯠ ꯇꯧꯕ ꯈꯪꯗꯦ ꯀꯩꯗꯧꯕꯅ ꯑꯁꯤꯃ ꯈꯔ ꯊꯨꯒꯥꯏꯔꯒꯁꯨ ꯏꯃꯨꯡꯗ ꯍꯧꯖꯤꯛ ꯕꯪꯂꯥ ꯉꯥꯡꯕꯁꯤꯃ ꯌꯥꯝꯅ ꯇꯧꯅꯔꯛꯑꯦ ꯑꯗꯩꯗꯤ ꯑꯃꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯗꯒꯤ ꯕꯪꯂꯥ ꯇꯣꯛꯑꯅ ꯍꯧꯖꯤꯛꯀꯥꯟ ꯑꯃꯨꯛ ꯏꯪꯒ꯭ꯔꯦꯖꯤ ꯕꯪꯒꯥꯂꯤꯁꯤꯡ ꯃꯅꯨꯡꯗꯁꯨ ꯑꯃꯨꯛ ꯏꯪꯒ꯭ꯔꯦꯖꯤ ꯉꯥꯡꯅꯕ ꯀꯟꯅ ꯇꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯦ ꯁꯥꯐꯨꯁꯤ ꯏꯪꯒ꯭ꯔꯦꯖꯤꯒꯤ ꯑꯗꯩ ꯀꯜꯂꯛꯄꯗꯒꯤ इवन केलकाता मफमदा बांग्ला मीडियम स्कूल लेरमदो इंग्रेजी कन्वर्ट त्रिपुरादसु स्कूल चेई गुजिंगी कुंद्रा अमा निफु मा स्कूल जे लोना
Bangla medium की student फंक्शन इंग्लिश दा कन्वर्ट हो ऐ ये पोको कुनारन खमाराई दो कोई प्राइमरी तमई में बांग्ला मीडियम ले रम अदु हो इंग्लिश दा कन्वर्ट हो देदी असी कोई ये लोड नमक की लोन दा कोई ना बांग्ला से फू अमा ले ना कोई स्टोरी हम बंगाली जो कोई हिंदी की लाई छापू अदे इंग्लिश की छापू लाई असी मफम मफम ने अखोई मणिपुरी की त प्रॉब्लम नते अदु ओरगसु लोन जीना अखोना ngang थमनम जगदी लोन जी मागरदी एगी जाति की मरुइबा आइडेंटिटी से मांगे तब अदुना लोन जी कन्नबगी कमायना तौजाय सी वाखन जी दा के सरामनसु थिंगरीबा बांग्लादेश दा अदो अइना बांग्लादेश तो मतम याम नुंगाय जी जम असी अखोय अमना modern technology si leiba ji matungina internet ta khangde youtube ta khangde ji tv ki mafam ma da phang leiraga su manipuri cinema eng jare manipuri ki lila eng jare wari sanari si lo na tong na ba jare aduna mafam ma da leiraga koi lo jim jik to ba jare so cha oi ba jare de akoi ki inari ba koi pau si ja phadana dak to lo ama ma ga lo na phauna ba nam aduna ji manipur mirror tawri sumaina ji akhoi akhoi noli di da pamega macha pige to na pe no voices kari no to magi monitor ga amana america de leide every saturday 6:30 da moina to ba mani pigi wari macha sereng sa serang ni sereng patu sumain to no ji globally मैम जिम पाना कोने इंटरेक्शन तो नरी से अदुना अकोई मणिपुरी लोन सी जो जिबी की जहां मदे सु त्रिपुरादी जम नै हाय जरे मणिपुर का बांग्लादेश तक खंगे कनाडा तक खंगे अमेरिका तक खंगे इवन उजी बर्मा दा काउरब लोन सु रिबैक तो जारे बसी की तुम चाबो मैम से लो एनी हाउ कोई लोन जी गांग थमताय अकोई मणिपुरी मिन अकोई सागै अहम ये लेरगदी अकोई मणिपुरी आइडेंटिटी लौना हिंबजा असिबु मांगरगदी ऐ मुंगद सु सोबा ऐ सुनिपादो मितेरोन nganghun manamaktaba adedi loan je miteron thonna maktaba asigi chaina digi nei na chumi oja koi gi tawbudi hojikti global or mina sum ayambana english pamnarakpa natragana india gi or su india gi lon macha macha hai gadra state language bangla bo oiro miteron manipuri miteron bo oiro natragana asamia ohomia bo oiro silong da leiba te mai mai khasi natragana garo moi masa masa gi lon do kanu tawraga bengali do ina ayamba laknei how to overcome asigi kaino si ojana wari macha siga kharabdi thambire symbol oina atai kari kari to wajai oja asigi tamakti khoi guardian ane imungi nija leire guardian khuding makna aigi isu ni padu bangla ngang ore bangla si mamang marun lolure ade aina tasingba yeni ma chalu da khoi gi yamamana lam sauna ngang putui ai miteron ngang da jade tamdi uji phasana ma miteron ngang longkup ta ngang aduna guardian amana initiate loragadi when majaina ubada doctor birena na lekhide jadavpur calcutta da my single family metang leiraga su my macha jing loi phasana miteron ngang even akoi gi tamo soni canada da leiraga macha nupi du phasana miteron ngang hali miteron ngang matana tana manipuri mainstream da tinne da bani aba spirit ma thamadagi ma mitei natradi hoena thira ma senga manipuri upama jamal hone ko mitei dam pullare mantradi moje canadian on koi ge generation ama ami matung de dim thi phang da bagi wari ne ba aduna magi first magi guardian jing da leire guardian jing machi mone phajana ma pa ma mitiron malo jingang di masa su de ngang ani aduna my culture di maki koi ge history ju khangan ba koi folk ki wari si aina aduna ni manipuri funga wari se bangla di chui je koi gi angang ji mitiron pa na ma chu bangla para ga to ur ju ai funga wari je khangban nam na bagi
ai gi history je khang nam na bagi nang manipuri par do su bangla pare khang na bagi ai ni je bangali jan te koi uji bangla panam da ba koi new generation moi hinji asi para ga khang na bagi to bi wa ni ko na nga ngori matam de manipuri la ga sumang lila ta ba mi khongjong isi se pala mi ramaya mahabharat libela ami aduna koi tradition gi manung le musiti mo na du phang bani na aduna koi akoi asigi khudong chaba si lauraga asigi mayam je moida changan ba ai theater da khangde ai youtube da khangde ai cinema da khangde asigi khudong chaba lauraga moi akoi lon akoi culture akoi heritage akoi history mayam je moibu khangal na akoi manipuri mani abasi akoi chu chao klaba tradition ma jam phajana leiri chawtu ninga ya leiri abasi khangal na to si jam ta akoi bu sangare illusion ba jane जाने वजह सी ना लास्ट कनो हाई तारे वजह उशिन की कनो सी दी फलन तक पेरे अदुगा लोइना लोइना ना मथंग द लेरिबा अकोई बांग्ला लोन द फोंग द बा कनो से उशिन द यावरि वरी तरा सी वजह फलन संदोन मथंग मथंग नाइन नारे वजह बांग्ला लोन की सी मथंग तंग अकोई की मरुओइना वरी मचागी छुटो गोल पोइना हाइर छुटो गोल मथंग द जावरे अदुगगी मणिपुरी संस्कृति मणिपुरी साहित्य प्रसंग रवींद्रनाथ एवं त्रिपुरा मणिपुर और मणिपुरी ओजाई सुम हाइजरके सुम प्रसंग रवींद्रनाथ एवं त्रिपुरा असिगी मतंग से असि करम कइनो नो जा असि अनौ नो ओइन थोय कोइ दे रवींद्रनाथ का मणिपुर का दे समनबा असि गी मतंग वारी बुदि मयाम लेरे कोइ गी नित्रो हाइ तारे डांस मणिपुरी डांस की मतंग असि नतन साहित्य द करिदा सुमाने करी करी मरम नो जाना इबो कइनो सिंग अच्छे माना कोई बोर्ड माना कोई सब्जेक्ट सिंजे पब्लिशर से मनी माना ग्रुप खाइदोपा मणिपुर ओ मणिपुरी है ना खाइदोगा कोई मणिपुर की मरमदा हिस्ट्रिकल इबा में आम जमा सिगी ग्रुप उमदा थम्मे सिगल ले इतिहासेर आलुके मणिपुर की एना ब्रीफ हिस्ट्री में इबनी होई हिस्ट्री की लेरिबा लारिक में आम सिगी लौरगा मिते रोन बांग्लादा इबमा इबनी लेतिकेंद्र जी साम्राज्यवाद ब्रिटिश संग्रामी महानायक तिकेंद्र की मरमदा इबा इराबोट की मरमदा इबा अहुम नि पुंजल लगा माना साब हेडिंग तौरे मणिपुर मणिपुरी है अदे जे मना मणिपुरी भाषा असिगी रिसेंटली इबनी हनकी बुक फेयर की बुमुति द फोनी आर्टिकल जे माना हाइरपनी मणिपुरी की भाषा की मरमददी जाओ जे आर्टिकल एबा भाषा जी मरमददी ए लारी खरा पासन वाली आर्टिकल जो छोइने इदे मादु जो जनरल आइडिया मतम पीबा होइना ओरसु इबिरो करन मणिपुरी हारगा बांग्लादेश तदी हमकमु लोन अनि सुरी हाइबा भा म चली कोली असि खरा कन्फ्यूजन जिमा सिंगु न बगियाना आइना मा हाइरपा मतुंगिना अयोंदा मणिपुरी लैंग्वेज की मथकता लाडिकुदी लेइबा तो मयाम दो निमि तरानी हम लाडी मयाम जी एंगे कुना एंगा इना का मणिपुरी लोन जारी लोन हुगलपदी वारी लागा अदेदी मणिपुरना इंडिया दा पिलो मणिपुरी लोन के कोई संतदास गोस्वामी तोना कोई पियामई था गिबा अदे बांग्ला में कमाइने चंगी मनो अमुकमु कमाइने रिवाइव ना मणिपुरी में एक लाइबा असि मयाम जे अखोगी साहित्य एकेडमी 72 दा सिगे रिकॉग्निशन फंगिबा अदेदी अमुकमु शेड्यूल के मूवमेंट लाखिबा मूवमेंट लाना 92 दा कोई फंगिबा अदे हुजिंगना क्लासिकल लैंग्वेज की मुकमु डिमांड लाइबा सि करी स्टेज ते लेडी अदे जे अखोगी मयेक बांग्ला में तम को हंजना जी यूनिवर्सिटी दसु लारिक से तमनिबा अदे 2020 दिगी लोकल मणिपुर की पेपर जी लोना मेदी मेना फोंगनी हायरंगना तोइबा मयाम जी लोना तीरगा सिका मणिपुरी भाषा उलिपि हैना ये आर्टिकल में सिजावरे मणिपुरी संस्कृति की मतंगना लाई हरावबा रास मणिपुरी लोक संस्कृति फोकलोर अदे मणिपुरी थिएटर अमसुं कन्हाइलाल मणिपुरी सिनेमा अरिबम सामसरमा असि आर्टिकल जावरी अदे मणिपुरी साहित्य दना मणिपुरी साहित्य की एना ब्रीफ बांगाली रीडर्समा आइडिया में पीबा मणिपुरी सुदोगोल्पे संक्षिप्त रूप मणिपुरी परिमचा मथकता इना तो आर्टिकल मनी अदे मणिपुरी साहित्य इराबोदी अवदान इराबोना
kari kari irami adunik manipuri site kavita sumana iramani ke toramai pathakta article ma leire adedi mahakabi angang hal adunik manipuri site onnotomo puthiki dana ina mahakabbo ma irambasi matanga ire adedi prosongo robindranath ebong tripura simana sabiding hapani ko aina bangladeshi silete moi international seminar ma tawdibu Santiniketan Manipuri Jagoi Tambahu Ibagi Chahicha Masuga Mari Lena Santiniketon Manipuri Nito Sikana Asi Kamana Hondokiba Robinana Kamai Udivasiki Mananda Pura reference pin Eva article ni Monipuri Vasai Robindro Saito Robindro Saito si Manipuri Karam Karamba Saito Magi Novel Gadi Manipuri Hando creative information money Tripura Manipuri Saito Tripura Manipuri Saitagi my Kunsaki Matraki Eva article. See my ambit Kunsalaga Elansi Manipuri Bhasa Saito Ushamasitiana. Yam nungaijare oja ojana matam khara pibi duna larik sing sigi matang da amasung ojana iriba larik ta yauriba content haitare asigi keno mayam singju takpi duna mayam da khangan bibasi taseng haigade yamna khoi lai bokha bani mani premier gi shu aduga loina na bengali na iba si shu amna kana gadrai na khalli bangladesh ta leiriba manipuri tripura assam da leiriba manipuri singju bengali ga yumthang na leiba natragna bengali marak ta leiba na makhoi na shu hena ojagi iriba keno sing hi para ga khangmi khara khangi khangdi habdi yaroi adu khangdi khangi aduga asi khara shu mutana khara ke hatar sandokna khangbi gadrai na khalli yam thagate oja adu mathang da future plans ojagi future plans tang haibiraga ngasigi kenosi sanabagi yathang lojari future plan di aigi manipuri wari macha bangladesh handukoji sum continuous process si madi leirani adidi manlena na manipur gi related article iba khot pasidi sum bangladesh leirani aina aigi pame ai wari macha maramarta isum ini ada ai novel matang Tripura dagi novel lari se pongri mena skip dia mani leide lari mana pujukti da ai sida kenera ko experience matak ta tawga ai novel ma iba paika hauga nei khali ketang ai su saito puriso ki general secretary puriga su handa conference ta ano wami ma da sinakhra ne ketang mayam chin ma ke singhara tawga tang kharani ai mit na kara phari na tamsika novel jima innovation ge ati routine wari macha iba wari macha handokpa wareng iba si chathagani maru oi bathabukti concentrate to ni novel ma iba yam nungaijare oja amuka shu thagatsari aduga aroiba wawaina hakoi yangbiriba pabiriba singda ubiriba haitare yangbiriba tabiriba mayamna ojagi aroiba wa amatang thambiraga masigi kenosi losanjari oja mayam ojana kari hainingi kari pautak pining balai bana traga kari kena thamning boja amtang habiramo ade golo sanjara se oja aina aroi ba oina hairagadi mapan manipur haiba je maroina assam tripura bangladesh canada jo haiba jare asida koi leiriba manipuri loan nungsiba sahitya nungsiba koi ji ning hannaba leitana aigi lari fongi tidana koi myam asiga koina ate loan gi takolaba loan bangla leire loan na ingeji ate loan gi sahitya gi angaiba mahau myam ji koi namne di manipuri loan da pusalaga koi loan ji chakolan ba ade amana koi sober rule ma leiri koi loan ji new koi hogol iba miro jinjida koi loan ji patana tambina koi culture koi literature je khangalana simoi buju kahondaba koi Burma da ai chati si new generation hinje loan kaw raiba ma tawri manipuri chanchan hojik revive tunu kan honari aji bibam je koi Bangladesh ta aji Tripura Assam da aju ondaba koi anga hinje patana koi loan ji tamhalana ai saitagi chathariba ichel ji lefandaba asigi overrule sima toba loinana manipur da lebiriba koi chinau mayam jingnasu akoi bu konjan biba akoi bu encourage to biba mapande ireiba loan ji surute
ꯑꯗꯨ ꯇꯧꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯟꯗꯔ ꯑꯦꯁꯇꯤꯃꯦꯠ ꯇꯧꯕꯤꯗꯕ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯅ ꯑꯩꯈꯣꯏ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯏꯟꯇꯔꯦꯛꯁꯟꯁꯤ ꯑꯣꯏꯔꯅ ꯑꯩꯈꯣꯏ ꯂꯣꯟꯁꯤ ꯈꯔ ꯃꯅꯤꯄꯨꯔꯗꯇ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗ ꯇꯧꯔꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤ ꯍꯤꯡꯅ ꯀꯃꯥꯏꯅ ꯊꯝꯖꯥꯏ ꯁꯤꯒꯤ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄꯤꯅꯕ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯁꯥꯏꯗ